ꯖꯔꯛꯄꯅꯤ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯜꯆꯔꯁꯤ ꯅꯠꯇꯦ ꯅꯥꯠꯁꯨ ꯅꯠꯇꯕꯅꯤꯅ ꯏꯃꯣꯏꯅꯨꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯏꯃꯣꯏꯅꯨꯗ ꯍꯦꯟꯅ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯅ ꯐꯩꯅ ꯈꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯧꯏ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯒꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯅ ꯏꯃꯣꯏꯅꯨ ꯕꯥꯏ ꯕꯥꯏ ꯑꯃꯗꯤ ꯅ꯭ꯌꯨ ꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯟꯅꯖꯒꯗꯧꯔꯤꯕꯅꯤ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡꯁꯦ ꯅꯤꯌꯥ ꯋꯥꯡꯈꯩꯗꯒꯤꯀꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨꯁꯦ ꯇꯧꯕꯤꯗꯣꯏꯔꯥ ꯑꯧ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯏꯃꯣꯏꯅꯨꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯋꯥꯈꯜꯗ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯑꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗꯗꯤꯅꯦ ꯂꯥꯟꯒꯨꯝꯕ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯈꯜꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯗꯤ ꯆꯍꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯗꯣ ꯍꯟꯗꯛꯁꯦ ꯂꯥꯟꯁꯨ ꯈꯔ ꯀꯣꯝꯊꯣꯔꯛꯑꯕꯅꯤꯅ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯀꯣꯝꯊꯣꯛꯑꯗꯤꯀꯣ ꯂꯣꯏꯕꯃꯛꯇꯤ ꯅꯠꯇꯦ ꯈꯤꯇꯪꯗꯤ ꯀꯣꯝꯊꯣꯔꯛꯑꯦꯗꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯁꯤꯗ ꯁꯤꯁꯇꯔꯅ ꯀꯩ ꯈꯟꯕꯤꯕꯒꯦ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯔꯥꯎꯅꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯤꯡꯉꯦꯀꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯅꯔꯒ ꯉꯥꯛꯇꯪꯒꯤꯀꯣ ꯍꯔꯥꯎ ꯀꯨꯝꯍꯩꯕꯗ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯍꯟꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯃꯣꯏꯅꯨꯁꯦ ꯀꯔꯝꯕ ꯊꯥꯒꯤ ꯊꯕꯥꯜꯁꯦ ꯀꯌꯥꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄꯤꯕꯒꯦ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯋꯥꯛꯆꯤꯡ ꯊꯥꯒꯤꯅꯦ 12ꯅꯤ ꯄꯥꯟꯕꯁꯦ ꯑꯁꯤꯗ ꯏꯃꯣꯏꯅꯨꯁꯦ ꯄꯥꯡꯊꯣꯛꯑꯦꯕꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯃꯦꯔꯤꯠꯅꯤꯀꯣ ꯃꯦꯔꯤꯠꯅꯦ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯀꯅꯥꯒ ꯂꯥꯛꯄꯤꯕ ꯑꯣꯏꯗꯣꯏꯅꯣ ꯄꯨꯔꯣꯏꯕꯒ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯍꯧꯖꯤꯛꯁꯦ ꯂꯥꯛꯁꯤꯜꯂꯦꯗꯅ ꯑꯗꯣ ꯁꯤꯗ ꯃꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤꯡꯕꯒꯦ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯥꯟꯁꯨ ꯐꯊꯔꯒ ꯑꯗꯨꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨꯀꯣ ꯂꯥꯟꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯅꯨ ꯀꯣ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯂꯣꯏꯅꯃꯛꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏꯁꯅꯨꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯁꯤꯁꯇꯔꯒꯤꯅꯦ ꯇꯦꯂꯦꯟ ꯑꯝꯇꯪ ꯎꯠꯄꯤꯔꯝꯃꯨꯅꯦ ꯑꯩ ꯑꯗꯨꯗꯤ ꯇꯦꯂꯦꯟꯗꯤ ꯂꯩꯇꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯅꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯕꯖꯥꯔꯁꯤꯗ ꯀꯩꯅꯣ ꯉꯁꯤ ꯏꯃꯣꯏꯅꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯤꯕ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯁꯒꯣꯜꯕꯟꯗꯒꯤ ꯃꯦꯔꯤꯅꯥ ꯑꯗꯨꯒ ꯆꯍꯤꯗ 21 ꯁꯨꯔꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯤꯡꯒꯜꯂꯣ ꯅꯠꯇ꯭ꯔꯒ ꯀꯄꯜ ꯃꯦꯔꯤꯠ ꯂꯥꯏꯐꯁꯦ ꯆꯪꯕꯤꯔꯕ ꯃꯦꯔꯤꯠ ꯂꯥꯏꯐ ꯆꯪꯉꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨꯁꯦ ꯄꯥꯡꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯂꯥꯟ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯦ ꯅꯦꯝꯗꯕꯕꯨꯗꯤ ꯅꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯈꯤꯇꯪ ꯀꯣꯝꯊꯣꯔꯛꯑꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯤꯒꯨꯝꯕ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯀꯩ ꯐꯥꯎꯕꯤꯕꯒꯦ ꯊꯃꯣꯏꯁꯤꯗ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯂꯥꯟꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯌꯧꯁꯤꯜꯂꯛꯑꯦꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯁꯇꯔꯅ ꯃꯌꯥꯝꯗ ꯀꯩ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯕ ꯑꯣꯏꯔꯣꯅ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦꯕꯀꯣ ꯏꯃꯥ ꯏꯃꯣꯏꯅꯨꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯩ ꯂꯩꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯍꯥꯎ ꯁꯅꯥꯔꯩ ꯑꯗꯨꯒ ꯍꯩꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯩꯗꯗꯤ ꯍꯩꯕꯨꯝꯁꯦ ꯁꯤꯁꯨ ꯄꯥꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯩꯗꯅ ꯀꯩꯅꯣꯗꯣ ꯍꯣꯏ ꯋꯥꯔꯛꯀꯨꯟꯗꯣꯗꯣ ꯑꯗꯨꯁꯨ ꯄꯥꯝꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯥꯗꯔꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨ ꯇꯧꯗꯣꯏꯔꯥ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯂꯩꯔꯨꯕꯅꯤ ꯃꯅꯨꯡ ꯑꯗꯣ ꯕ꯭ꯔꯥꯗꯔꯒꯤ ꯃꯤꯡ ꯑꯗꯒꯤꯗꯤ ꯆꯍꯤ ꯂꯩꯐꯝꯅ ꯀꯥꯏꯗꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯥꯕ꯭ꯔꯃꯝ ꯇꯁꯟꯇ ꯁꯤꯡ ꯀꯧꯋꯦꯕꯀꯣ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯑꯗꯒꯤ ꯆꯍꯤ 35 ꯁꯨꯔꯦ ꯑꯗꯣ ꯕ꯭ꯔꯥꯗꯔꯁꯦ ꯁꯤꯡꯒꯜꯂꯣ ꯅꯠꯇ꯭ꯔꯒ ꯀꯄꯜꯂꯣ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯩ ꯏꯆꯥ ꯑꯃ ꯂꯩꯖꯔꯦ ꯑꯗꯣ ꯕ꯭ꯔꯥꯗꯔꯁꯦ ꯍꯧꯖꯤꯛ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ICAR ꯂꯝꯐꯦꯜ ꯄꯥꯠꯇ ꯀꯩꯅꯣ ꯄꯣꯁ ꯗꯣꯛꯇꯔꯦꯠ ꯐꯦꯂꯣ ꯑꯣꯏꯅ ꯂꯩꯕ ꯑꯗꯣ ꯕ꯭ꯔꯥꯗꯔ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯁꯦ ꯁꯤꯁꯦ ꯀꯔꯤ ꯊꯕꯥꯟꯗ ꯑꯗꯨꯒ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯀꯌꯥꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄꯤꯒꯦ ꯈꯪꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯗꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯌꯨꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯎꯈꯠ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦꯕ ꯍꯥꯏꯗꯤ ꯊꯕꯥꯟꯁꯦ ꯌꯥꯝ ꯀꯟꯅ ꯗꯤꯇꯦꯜꯁ ꯈꯪꯕꯗꯤ ꯑꯣꯏꯗꯦꯕ ꯑꯗꯣ ꯕ꯭ꯔꯥꯗꯔ ꯍꯟꯗꯛ ꯆꯍꯤꯁꯦ ꯏꯃꯣꯏꯅꯨꯁꯦ ꯑꯅꯤꯔꯛ ꯇꯥꯁꯟꯕꯁꯦ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯁꯨ ꯑꯣꯏꯗꯅ ꯑꯗꯣ ꯁꯤꯗ ꯇꯥꯁꯟꯕꯁꯦ ꯕ꯭ꯔꯥꯗꯔꯒꯤ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯀꯩ ꯈꯟꯕꯤꯕꯒꯦꯕ
kaisu khaningai oidi sidi laigi numini ko singna harega de hadi mamangi sahi da handaki sahi ji dam ta gi da mamang ko January da ado mi gi thabangi matungna tajara ko ni ado bye bye habasidi akoi isagi culture jinati na chuna tabani na Emoinu jina hena lumna lobom to ena khalle ado brother mamang da di haidi lan je tau gi bani na ko smaina khoi gi maitai gi harau kumai je pangna pangthok matam da ju haidi kitang haidi break phaba gi ta khoi sum toy da ado handak se lan je tau di habadi yaro ado kitang kom thore da na ada brother da wakhal da kai khan bi ba ge ba lan kom thoi hai je hoi kom thok e hai basi sairam da harga ji yai ke subudi kai di ko adu kom thoi hai da na hektam mayam khana gi gumna free da laibadi natri hujima ki di ko adu sahi gi tawdo ya da ba hai tare thorom khara ko gi paring khara lei ja simadi dum tawdo ya da bani na mayam dum tholaga tawnari ni sri chrak thoina ko gi langeneric labor mayam ji ki khallaga su nungai traga su tawdo ba ya da ba thaba nga tani hai tare ko aduna si thoina kaisu khaninga oide na khalle akoina ka hen ba lang bu khopa da tawbi traga lore khalle ko sigi culture gi ba tawdom thokpa ko gi thapak simadi tawbi ga da ne le ado brother aroi boy na haidi bye bye new year ga mari leina na mayam da kai ya pha pause pining ba ga du sai bi ne yai pha pause la hantaki chahi sina loi gi bada awana ko gi manipur da tari ba mayam ji ko masi chahi sina nam pu gi ba oira sanu adu ga nauna lakadar ba chahi sida tangdu leita ba hadi ko gi manipur je santi leita ba kuire ko hadi se hantaki irang natra ju mang da ge dum tawla abne ba ko aduna amuk tang gi santi leina ingna chingna yam chokpat ba manipur imale ba ha ba dum tang gi oheninge ba ado hantaki chahi 2026 na lak pa sida masi sorgi mafam de koi mayam changdana thawni jaraga amtang oiba oimina sina hai thank you brother ga wari sina ba phangja ba nungai ja thank you Kari lo akwan de koi ra ya ga ra ko su lai bi da wari ngak sana ja san dong bi ba sister di ming lai pham ma di sahi kya sura kan ta hai bi ba ai gi ming pritika ko ba ai nam thong nei ne ba chahi na kun ni thoi ada single sister single oi ne ba ko ado Emoinu numi na la ko da sister gi wakhal da kai phawi ba ge ai di Emoinu numi chida ko chahi su loi su loi kum ni aduna anau ba chahi da aphaba nungai ba ko adaga what up hade you know conflict lai sida asida conflict lai se softer aga ko ingna chingna sagi leina hai tare ado sister je single oi dra ado sister gi hana khangna ba boyfriend ga lai bi bra lai ado ma je hoji mayum luhongra ba traga luhongri ba lahongri ba hai tare ado kai gamba sister na haidi hana kaina gi ba miduna sister da haidi hanjan na je na haira aga sister ya ga do yaroi dra ai bani ya diar kai gi no yaroi dei maram je khajagi ba do mangi ba do ado sister ja hoji college tami ba na tra kai tawri da college tami master tam ba loi dore matang chahi da loi done kai subject ta buri no education da ne yam phai ado sister gi dressing style ja yam phai ado sister je dress e bazar da gi lei bi bra tra showroom da gi taw bi bra tra online da lei bi bra ai da adam showroom da su lei online da su haidi adam mix ne ado sister akhoi gi Emoinu ja event Emoinu ja mana khwai da gi pam ja ba hai lei je karam no khang bi bra hai lei ai dum haidi adam mukta di khang de der su haidi akhoi di nupi oi bani na ko haidi nong ma di yum nak sagai olak toi ni dugum na sugum je khangjan bi ba yam darkar oi ba ko haidi event Emoinu na pam ja ba hai lei je chingi kundo lei je si adagi di sanarai house sanarai je si adagi hai bum je si yam pa bane ba ko ado mathang de khangjan bi ko adagi akhoi gi mana masing dana phunil je si je mana event Emoinu je yam pam je ba ko haidi sister ji yum pa lak toi ni yum pa lak kan si khang da ba da ba kosak amane ba ko ado duga Emoinu numis event Emoinu gi numis karamba thagi karamba thaban da pang thoki be khang bi bra work chingi 12 ta hoi chumme ado sister ji talent antang upire mo ba talent ai talent ya kaya hobby di le ado khang de isai sak pa hai bi isai sak pa hai isai mate antang ngang bi mo ba sai se hai te ado nungai sister ado
ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯤꯗꯀꯣ ꯑꯐꯕ ꯑꯆꯧꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯏ ꯀꯩꯅꯣ ꯑꯇꯩ ꯀꯩꯅꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯅꯔꯁꯦ ꯍꯥꯏꯅ ꯍꯣꯏ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯂꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯏꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯏꯅꯦꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯆꯍꯤꯗ 59 ꯂꯩꯐꯝꯅ ꯈꯌꯥꯊꯣꯡ ꯀꯣꯂꯦꯝ ꯂꯩꯀꯥꯏ ꯃꯤꯡꯅ ꯁꯨꯔꯅꯂꯇꯥ ꯍꯩꯀꯨꯖꯝ ꯑꯗꯣ ꯏꯅꯦ ꯍꯣꯏꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨ ꯄꯥꯡꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯏꯃꯣꯏꯅꯨꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯄꯥꯡꯊꯣꯛꯑꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯥꯡꯉꯦ ꯌꯨꯝ ꯃꯥꯡꯕ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯑꯩ ꯐꯪꯖꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯒꯤ ꯃꯥꯒꯤ ꯁꯔꯁꯇꯤ ꯄꯨꯖꯥ ꯇꯥꯔꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯏꯅꯦꯒꯤꯁꯨ ꯏꯁꯨ ꯑꯃ ꯉꯁꯤ ꯁꯔꯁꯇꯤ ꯄꯨꯖꯥꯅꯤ ꯍꯥꯏꯕ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯨ ꯅꯨꯄꯤꯗꯨꯁꯨ ꯃꯥꯡꯒꯣꯜ ꯍꯥꯏꯗꯤ ꯑꯐꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯣ ꯏꯅꯦ ꯏꯃꯣꯏꯅꯨꯁꯦ ꯍꯥꯏꯗꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯁꯦ ꯃꯥꯁꯦ ꯀꯔꯝꯕ ꯊꯥꯒꯤ ꯀꯌꯥꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄꯤꯒꯦ ꯈꯪꯕꯤꯕ꯭ꯔꯥ ꯋꯥꯛꯆꯤꯡꯒꯤ 19 ꯄꯥꯟꯕ ꯑꯗꯨꯒꯅꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯩ ꯂꯩ ꯑꯗꯩ ꯃꯅꯥ ꯃꯁꯤꯡꯁꯤꯗ ꯈꯔ ꯍꯥꯏꯕꯤꯌꯨꯕ ꯃꯥꯁꯦ ꯉꯥ ꯑꯉꯧꯕ ꯉꯥꯗ ꯍꯥꯏꯔꯒꯅ ꯑꯉꯧꯕ ꯀꯣ ꯃꯌꯥꯝꯗꯗꯤ ꯁꯔꯦꯡ ꯑꯗꯨꯒ ꯍꯥꯏ ꯃꯗꯨꯗ ꯑꯗꯨꯅ ꯑꯔꯩꯕ ꯀꯔꯤ ꯀꯔꯥꯒꯤꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯉꯥ 3 ꯀꯣ ꯑꯉꯧꯕ 3 ꯀꯠꯄꯤꯔꯒ ꯑꯗꯒꯤ ꯑꯅꯧ ꯑꯄꯦꯟ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯍꯦꯛ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤ ꯂꯩ ꯍꯦꯛ ꯑꯅꯧꯕ ꯍꯥꯏꯗꯨꯒꯩ ꯏꯃꯥꯗ ꯀꯠꯄ ꯌꯥꯗꯕ ꯄꯣꯠꯇꯤ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯣ ꯏꯅꯦ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦ ꯍꯥꯏꯗꯤꯅꯦ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯁꯦ ꯐꯖꯅ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯐꯪꯈꯤꯗꯦꯗꯅ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯈꯔ ꯐ꯭ꯔꯤꯗꯤ ꯊꯥꯔꯛꯑꯦꯗꯅ ꯑꯗ ꯁꯤꯗ ꯏꯅꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯏꯃꯥ ꯏꯃꯣꯏꯅꯨꯁꯦ ꯐꯖꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯁꯤ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯇꯨꯅ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯕ ꯑꯗꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯦꯠꯅ ꯏꯃꯥꯕꯨ ꯊꯥꯒꯣꯟꯅꯖꯔꯦꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯏꯪ ꯇꯞꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯃꯥꯅ ꯊꯝꯅꯤꯡꯉꯤ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯍꯣꯏ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯍꯧꯖꯤꯛꯁꯦ ꯌꯧꯔꯛꯑꯦꯗꯅ ꯑꯗꯨꯗ ꯍꯣꯏ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯝꯇ ꯄꯤꯕꯤꯌꯨ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯋꯥꯈꯜ ꯑꯔꯤꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯗꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯖꯥꯠ ꯕꯤꯖꯥꯠ ꯑꯗꯨ ꯑꯗꯥ ꯈꯥꯏꯗꯅ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯍꯤꯡꯃꯤꯟꯅꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯗꯧꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇꯪ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯦꯅꯅꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯅꯦ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯉꯁꯤꯁꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯏꯃꯣꯏꯅꯨ ꯇꯧꯗꯣꯏꯔꯥ ꯇꯧꯔꯣꯏꯗꯣꯏꯔꯥ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯏꯃꯣꯏꯅꯨꯒ ꯕꯥꯏ ꯕꯥꯏꯒ ꯄꯨꯟꯕꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯗꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯑꯃꯔꯣꯝꯗꯗꯤ ꯁꯤꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯇꯝ ꯃꯌꯥꯝ ꯀꯥꯏꯊꯣꯛꯑꯒ ꯃꯥꯡꯍꯟꯗꯕ ꯈꯣꯠꯇꯕꯗꯣ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤna ꯁꯨꯝꯕ ꯃꯇꯝꯁꯤꯗꯤ ꯁꯦꯡꯅ ꯀꯩꯅꯣ ꯇꯧꯔꯔꯣꯏꯗꯅ ꯏꯁꯣꯔꯒꯤꯗ ꯑꯗꯨꯝ ꯆꯪꯉꯅꯤ ꯁꯤꯗ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯑꯃ ꯂꯩꯔꯕꯅꯤna ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯄꯜ ꯂꯥꯏꯐꯇ ꯆꯪꯕꯤꯔꯕ ꯀꯣꯄꯜ ꯂꯩ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯑꯃꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯆꯍꯤ 31 ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯡꯒꯣꯏꯗꯩꯅꯦ ꯋꯥꯡꯒꯣꯏ ꯂꯩꯄꯥꯛꯄꯝ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯁꯤꯗ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯅꯣꯡꯃꯒꯤꯅꯦ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯄꯣꯠꯁꯤꯠꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯨꯄꯥ 700-800 ꯁꯨꯃꯥꯏꯅ ꯂꯦꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯈꯤꯇꯪ ꯍꯦꯟꯅ ꯂꯦꯝꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ
ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯗꯨꯝ ꯆꯠꯄꯨ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯐꯪꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗꯤ ꯂꯩꯗꯅ ꯄꯨꯕꯗꯤ ꯁꯤꯅ ꯉꯝꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯤ ꯅꯠꯇꯕ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯁꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯦꯅꯦꯖ ꯇꯧꯔꯛꯏꯅꯦ. ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯆꯠꯂꯒ ꯑꯗꯨꯝ ꯌꯣꯜꯂꯤꯅꯦꯀꯣ, ꯃꯐꯝ ꯖꯒꯥ ꯇꯪ ꯇꯥꯡꯕ ꯂꯩꯇꯦꯕꯀꯣ. ꯍꯣꯏ, ꯑꯗꯣ ꯕ꯭ꯔꯗꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯍꯥꯏꯗꯤ ꯏꯃꯥ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯂꯥꯟ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦꯗꯅ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯂꯥꯟꯗꯤ ꯑꯗꯨꯝ ꯃꯈꯥ ꯂꯩꯔꯤꯕꯀꯣ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯈꯔ ꯀꯣꯝꯊꯣꯔꯛꯄꯁꯦ ꯁꯤꯗ ꯀꯩ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯐꯥꯎꯕꯤꯕꯒꯦ? ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩ. ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯀꯣ, ꯂꯩꯇꯕꯗꯤ ꯅꯠꯇꯦ, ꯑꯗꯨ ꯁꯤ ꯏꯔꯥꯡꯁꯦ ꯁꯥꯟꯇꯤ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯟꯕ ꯑꯣꯏꯔꯁꯅꯨꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯗꯣ ꯕ꯭ꯔꯗꯔ ꯍꯥꯏꯗꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯍꯧꯖꯤꯛ ꯂꯥꯛꯑꯦꯗꯅ, ꯑꯗꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨꯕ. ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯂꯥꯟ ꯅꯨꯡ ꯂꯩꯇꯕꯤꯗ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯀꯩꯅꯣꯝꯃ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤ. ꯍꯣꯏ, ꯉꯥꯏꯍꯥꯛ ꯕ꯭ꯔꯗꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯦ. ꯊꯦꯡꯛ ꯌꯨ. ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯁꯦ Story ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ. ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯁꯦꯟꯖꯝ. ꯑꯩ ꯆꯍꯤ 23 ꯁꯨꯔꯦ. ꯂꯩꯐꯝ ꯅꯣꯡꯒ꯭ꯔꯦꯟꯗꯩꯅꯦ. ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛꯁꯤ ꯕꯖꯥꯔꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ? ꯑꯩ ꯏꯃꯣꯏꯅꯨꯒꯤ ꯄꯣꯠ ꯆꯩ ꯂꯧ ꯂꯥꯛꯄ. ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯂꯥꯛꯄꯤꯕꯁꯦ ꯍꯥꯏꯗꯤ ꯂꯥꯏꯟꯗ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄ꯭ꯔꯥ? ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯑꯦ. ꯑꯗꯣ ꯅꯣꯡꯒ꯭ꯔꯦꯟꯗꯒꯤ ꯁꯤꯕꯨ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯃꯤꯅꯤꯠꯁꯦ ꯀꯌꯥꯃꯨꯛ ꯆꯪꯒꯦꯕ? 30 minutes ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯆꯪꯉꯦ. ꯒꯥꯔꯤ ꯃꯆꯥ ꯂꯥꯛꯑꯗꯤ. ꯂꯥꯏꯟꯗ ꯂꯥꯛꯑꯗꯤ ꯀꯨꯏꯌꯦ. ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯁꯤꯁꯇꯔꯁꯦ ꯁꯤꯡꯒꯜꯂꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯄꯥꯟꯕꯤꯔꯕꯣ? ꯁꯤꯡꯒꯜ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯁꯇꯔꯒꯤ ꯈꯪꯅꯕꯒꯗꯤ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ. ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯍꯥꯏꯗꯤꯀꯣ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯀꯥꯏꯅꯕꯁꯦ ꯑꯗꯨꯝ ꯍꯧꯅꯁꯥꯅꯦꯕꯀꯣ, ꯍꯥꯏꯗꯤ ꯁꯤꯁꯇꯔꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯀꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯀꯥꯏꯅꯈ꯭ꯔꯦ. ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯈꯪꯗꯦ, ꯑꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯁꯤꯁꯇꯔꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯈꯤꯕ ꯃꯤꯁꯦ ꯁꯤꯁꯤꯅ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯂꯩꯔꯒ ꯁꯤꯁꯇꯔꯗ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯁꯦ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯔꯣꯏ. ꯃꯔꯝꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯤꯌꯨꯅꯦ. ꯍꯥꯏꯗꯤ ꯃꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯈꯪꯅꯈꯤꯕ ꯑꯣꯏꯔꯕꯅꯤꯅ, ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ. ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁꯥꯏꯖꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯁꯦ ꯕꯖꯥꯔꯗꯒꯤ ꯂꯩꯕꯤꯕ꯭ꯔꯥ, ꯁꯣꯔꯨꯝꯗꯒꯤ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕꯤꯕ꯭ꯔꯥ? ꯐꯨꯔꯤꯠꯁꯦ ꯗꯦꯜꯂꯤꯗꯒꯤ ꯂꯧꯔꯛꯄꯅꯦꯕ. ꯑꯩꯈꯣꯏ ꯏꯇꯩꯅ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯑꯗꯨꯝ ꯌꯣꯜ ꯂꯥꯛꯄꯗꯒꯤ ꯂꯧꯍꯧꯕ. ꯑꯗꯣ ꯁꯤꯁꯇꯔ ꯍꯥꯏꯗꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯏꯃꯣꯏꯅꯨꯁꯦ ꯀꯔꯝꯕ ꯊꯥꯒꯤ ꯀꯌꯥꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄꯤꯕꯒꯦ ꯈꯪꯕꯤꯕ꯭ꯔꯥ? ꯋꯥꯛꯆꯤꯡꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠꯇ. ꯑꯗꯨꯒ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅꯅꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯩ ꯂꯩꯁꯦ ꯑꯝꯇ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨꯕ. ꯑꯗꯨꯗꯤ ꯈꯪꯗꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯗꯤ ꯅꯣꯡꯃꯗꯤ ꯌꯨꯝ ꯄꯥꯜꯂꯛꯇꯣꯏꯅꯤꯗꯅ, ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ khitang ꯈꯪꯖꯟꯕꯤꯌꯣꯕ ꯁꯤꯁꯇꯔ ꯍꯣꯏꯁꯨꯀꯣ. ꯍꯥꯏꯗꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯔꯛꯇꯣꯏꯅꯤꯗꯅ, ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ. ꯑꯗꯣ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯐꯥꯎꯕꯤꯕꯒꯦ? ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯏꯃꯣꯏꯅꯨꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯅ, ꯑꯗꯨꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯝ ꯂꯥꯏꯒꯤ ꯄꯨꯖꯥ ꯐꯖꯅ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯐꯖꯅ ꯈꯣꯏꯔꯝꯒꯦꯅ ꯈꯜꯂꯦ. ꯑꯗꯣ ꯁꯤꯁꯇꯔ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ, ꯍꯥꯏꯗꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯁꯤꯁꯇꯔ ꯂꯥꯛꯑꯦꯗꯅ, ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ. ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤꯀꯣ, ꯑꯗꯨꯝ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ. ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗꯤ ꯀꯣꯏꯕ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯣꯏ. ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯥ ꯌꯥꯗꯦ. ꯍꯣꯏ, ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯪꯖꯕ. ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ.